Manipur da hauji hauji ki oiba COVID-19 gi update masang tang mayam da share tawjaramge Manipur da ngasi miyoi ama nauna yuk nongalam dai da miyoi ama su laikhidrei miyoi si tharaga punna Manipur da sian kibasi miyoi manga sure COVID-19 na sorakpa ma mahaki mayam da share tawjarake Jenims Hospital layeng lakpa miyoi ama ngase yuk laikhidrei mahak haukiba yum sakaisa numita sorhonba nongairaktabadagi hospital asita layeng naba pukalakibani hairi Thawal Jilla dagi nupa asi hospital asi laktringai da ma clinic amata test tabda COVID-19 positive oi haba khanglakibani miyu asi tharaga Manipur COVID-19 na narakan sian kiba mi gi masingji punna miyoi manga sukre aduga marks nupani marks ai kunthraga nipan sure aduga marks pung mariga makhai tarakpa ayuk nongalam dagi da laikhidabani marks lelong khuman dagi ni aduga mahakna jenims da emit tawgi basi tangkun ga mapan tha tare english ngani ga kunda aduga expire kibana tangkun thraga mathoi tha taret english ngani kun ngasi oikibani aduga ma'am aina pathokib soi kibi orsunga pigini aduga no bohe paulak paga ma'am update piba ngamna bona jarake thank you